फाउबगी मरुइबा पाउदा ngarang Delhi Police na phajinkiba mahiroi sing condition amata yaudana thadorakre Prime Minister da memorandum pisinaba thaurang tawkre Men pek na kaukiba pung kunmari gi general strike sathari CA bill chatnaba yaroi haiba kholauna Manipur ninkre Rajya Sabha की बजट सेशन प्रेसिडेंट रामनाथ कोविंद की वारोल पीदुना हौदोक्रे हयेंग बजट पुथोक्लगनी अमदी क्वाथादा मसक खंगदबा लाइचतना युमदु योकपा हुई येन कया सिरकपदगी खुंजा सिंह मी पाइनरे खुरुमजरी टाइम्स ऑफ मणिपुर न्यूज में ताबीर पुनमकु अरुणबला तराम नोक्सरी पाउ संदोक पिजरी मणिपुर की महिरोई लूफ तरुक नंगारांग दिल्ली की जंतर मंतर दा संगसिन खिबा डेमोक्रेटिक ओइबा खोंगजंगदा दिल्ली पुलिस ना फाजिन खराबा केस एगी प्रेसिडेंट निंगथौजम सेतन एम्स के एडवाइजर लोंगजम अवोथे एमएसएफ की प्रेसिडेंट ngariambam मिलन देसाम की प्रेसिडेंट सलाम आकाश याउना महिरोई हुंपु तरेट फाजिन खिबा अदु ngarang नुमिदांग अथेंगबदा कंडीशन अमता याउदना थादोरखरे हाइरी हौजिक दिल्ली दा लेरिबा एमसु की प्रेसिडेंट मंजित सरांगथेमगा टॉम टीवी का टेलीफोन दा खुथांगदा वारी सानाबदा फाजिन लुरबा महिरोई सिंह थादोरखबा मतुंग मखा ताना भारत की प्राइम मिनिस्टर दा सीए बिल मेमोरेंडम पिसिननबगी थौरांग तौदुना लैरी ngasi राज्य सभा दा बिल असी पुथोक्तुना पास तौब्रा तौदब्रा हाइबदु खंगनबा महिरोई सिंहना ngasi फावबा दिल्ली दा लैखिगनी हारकली Citizenship Amendment Bill की मायोक्ता मेन पेकना हौखिबा अहिंग नोंयाइदगी मणिपुर पुंबदा कौखिबा पुंग कुनमरी की जनरल स्ट्राइक सथरी सीए बिल चटनाबा यारोय हाइबा खोलाउना मणिपुर निनख्रे हिरमसदा रिपोर्ट अमा मणिपुर की चिंग अमसुंग तंपा की डिस्ट्रिक्ट अयाम्बदा पुंग कुनमरी की जनरल स्ट्राइक चथरी मियामनसु जनरल स्ट्राइक असी मपुंग फाना सौगतली ख्वारंबन कैथेल कानाखिदे दुकान सिंह थोंग लोनाखी महिलोइसंग सिंह हांगनाखिदे लनाई लोइसंग अयाम्बा थोंग लोनाखी सरकार की लोइसंग सिंह महुक्सागुम कर्मचारी सिंह कारकपकी चांग नेमखी अयुक अंगनबदगी हौना तोंगान तोंगानबा मफम सिंहदा मियाम थोरक्तुना लंबी थिंगबा उवा फैजिनबा तयार मै थाबना चिंगबा चथखी अयुक अंगनबदा ख्वारंबन कैथेलदा पोट योलंबा सिंह कैथेल फंबी सिंह हौरक्तुना थुगाइखी थांगमैबन थाव मैरा पाइबी अमदी थाव क्लब इमा कोंथोंगानबी मैरा लूप अमदी क्लब नसु जनरल स्ट्राइक असिबु सौगल अदुना थांगमैबन लंबी परिंगदा उवा फैजिनदुना अचत अवोंग सिंह थिंगखी अमदी न्यू चेकोन मैरा पाइबी अपुनबा लूप नसु न्यू चेकोन यूथ क्लब मपादा लंबी मयाइदा फमजिनदुना खोंगजंग असिबु सौगतुना सिटीजनशिप बिल यानिंगदे हाइबा फोंगदोखी लोइनाना लंबीदा लाकपा पुलिस गाड़ी फावबा ममाई लेदुना हलहनखी सिंगजमई लेसांगथेम लेकाई ककवा बाजार नावरेम लेकाई कांचीपुरदसु मियामना वाकत मिफम चथबगा लोइनाना जनरल स्ट्राइक सौगतखी यारिपोक बाजार मियामना प्राइम मिनिस्टर नरेंद्र मोदी की मितम लंबीदा थौरी यान्दुना थमखी हैरोक बाजार नुपी सिंगना लंबी थिंगबगी थबक चथखी थौबाल बाजार खुंताक लांसिखी मयाई लंबी परिंगी ओइना हवा मरक कैसाम लेकाईदा वाकत मिफम चथखी पिसुम थोंग हैरांगोई थोंगदा वाकत मिफम चथबगा लोइनाना लंबी थिंखी खागेम पलीदगी मयाई लंबी अमदी तिदिम लंबी फाउनब लंबी परिंगदसु मियामना खोंगजंग संगसिनखी कैसामपात मुटुम लेरक्तसु वाकत मिफम चथखी तिदिम लंबी परिंगी ओइना कैसामपात लेमजम लेकाई टोप लेरक मपा क्वाकैथेल बाजार ना चिंगबा मफम सिंगदा वाकत मिफम चथखी खुराई लमलोंग बाजार तिनसिट रोड कोंगबा बाजार वांखै योंगलांग लेरकी मफम सिंगदसु मियामना खोंगजंग संगसिनखी उरिपोक कांगचुप लंबी परिंगदा उरिपोक चक्री को मनाक नावरेम थोंग इरोई सेंबलम सांगी तोंगान तोंगानबा मफम सिंगदसु मियामना लंबी थिंगबा यावना खोंगजंग संगसिनखी जनरल स्ट्राइक असिना मरम ओइदुना पैसेंजर पुबा यावना लनाई गाड़ी अमता चेनाखिदे इंटर स्टेट बस सर्विस लेबकी जिरी अमसुंग गुवाहाटी दगी चंगलकदबा गाड़ी कया लंबीदा पंदुना लेनरी खोंगजंग संगसिलिंगै मनुंगदा पामदबा थौदोकसिंग थोक्तनबा सेक्यूरिटी फोर्स सिंगना अकनबा सेक्शन थौरांग लौखतखी ngasi sathariba pung kunmari gi general strike manungda khongjang asibu sawgaladuna lamdam asiki tongan tongan ba mafam singda miyamna sangsin khiba khongjangda tom tv na thengnarakhiba saktam singh
Left Party की अपुनबा दल मापना ngasi men pek na kaukiba general strike mapungpha na sagat-kani haina lauthokkhibagi matung ina ngasi Irabor babandagi hauraga Imphal gi akoibada CA bill gi mayokta wakat khongchat chatkre rally adu Chief Minister Banglo tamna lakpada kanglagi nongsup thangba gate mapada police na athingbadagi nakal ani gi marakta mungnaba thokhi rally adu da saruk yakhiba Left Party gi luchingba amasung member singna makhutta angangba firal paiduna down BJP government inqalab jindabad Manipur people Zindabad CA bill chanaba yaro haiba kholaw kaya amasu lauki. Hando! CA bill! Hando! Hando! CA bill! Hando! Akoi dabi! CAB matangja kaukiba pung kunmari ki Manipur banna border town more da Hill Tribal Council more na sagoladuna mapung phana ban chathakre ban manung da pamdaba thodok sing thoktrabasu town asigi kaithel phamna khidre office school college bank banna sina matam oiraga maram oiraga hangna khidre Myanmar sing banna sina maram oiraga more sangna khidre adubu namfalong kaithel di mahosagum hangna khid amadi more Imphal gi lambi National Highway 102 da makhal amatagi gari chena khide more town parking more da thok daba gari kaya ama panduna laina khi amadi pochai puba tata gari kaya amasu thokpa yadana laina khi ngasigi ban asina more gi police na pamdaba thodok sing thoktana ba section thaurang sing lokhat khi CA bill bu yaningdaba uladuna miyamna sangsilakpa khongjangi saruk ama oina JNGVO amadi AKSU kaksing na sinduna kaksing kaithelgi ibudau nauhal lai laibungda ngasidagi maikai adomgi ahal singna charai henbagi khongjang sangsinba hokre सबका साथ सबका विकास हाइबसी बीजेपी ना लुचिंगबा लाइंगाक असिगी लाइसोनी मसिगी ममी पार्लियामेंट सु अदुमक उबा फंगनी हाइना राज्य सभा की सेशन होड्रिंगाई की मांगोइना भारत की प्राइम मिनिस्टर नरेंद्र मोदी ना फोंगदोक्रे सिटिंग तारा फंगदबा बजेट सेशन असि फेब्रुआरी की तांग 13 फाउबा चथगदौरी सेशन होदोकपगी प्रेसिडेंट की वारोलदा भारत की प्रेसिडेंट रामनाथ कोविंद ना लौमी सिंगी साउखत थौरांग की ओइबा तोंगान तोंगान ब थबक थौरम सिंगी मतंगदा पनकी सही असिगी बजेट हयेंग फंगदबा अनिसुबा सिटिंग दा फाइनेंस मिनिस्टर पीयूष गोयल ना पुथोकलगनी Kwathada masakhang daba laisana yumda yokpa yen nganu kunthrarom sire huinaw masa yankhai gi mathakta sire khunja sing mi paiba phoknare hiramasida report ama Tengnopal district e manung chana leiriba maitai furup khaktana khundariba kwatha khunjauda haukiba numit kharani asida yumda yokpa yen nganu yauna huinaw macha kaya ama masakhangdaba layongna paktaknana sire haina khunna sigi village authority amadi khunja singna phongdokna rakli hariba layong asi ayuk nungthilda yen nganu sing karisu tawdana leiraga nongalakpa matamda yen nganu sing asi siraga leirambani Uthakta ahing yarekpa yen kaya amasu leibak makhada taduna siri hairiba yen nganu asi khunsida punna chawrakna kunthra rom sukhre masida natana huinaw macha humfu rom su masakhangdaba layong asina naduna paktaknana sikre Hiram asigi matangda khun asigi khunja ke SICI mana phongdokladuna haukiba numit kharani gi mamang asida lepa leitana yumgi yen nganu kaya ama siriba asi khunsida kari leina na thokhan banu haibadu mipaiba faunare yen humfu humdra loiduna leiriba sida nomonomagi yen sirakpa asida chaba kibadagi langthoknare haiki amadi hiram asigi matangda kwatha village authority na mari leinaba sarkar gi official singna kwatha khun asida lakpiduna hiram asigi matangda thizin biduna makhatana layong asidagi ngakthoknaba hona binaba khangalakli So, she be yam yaura. Yenzi kari lachet misa khangde. Sagadam so kiri na yenzi hundole. Masi sarga na natraga khangai sing na kari lainano. Laina se sa na ba hida. Veterinary department na lakpi raga. Kunji gi khakalo jeri ba yen sing si mandna ba thu matam la. Sarga gi miyeng changsi. Hauzik Pau gi maraktham na tian ba break amatang logzari Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000,
7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari. Miyam service vertical sing asigi khudong chaw lobi. Ngasi maglengchin biroksi mobile furniture Capital near Fall Quarters. The Great Wedding Sale by Mobile Furniture. Break matungda mayam amuka hana taram noksari ngasi dagi hogadoriba Rajya Sabha gi House da handak BJP sarkar na tha asigi nipan da pass tawkiba Citizenship Amendment Bill 2016 adu pass tawba yaroi bill asi withdraw taw haina ngarang numidang Thobal gi akoi bagi mafam kaya da maira gi khongchat chakre Thobal athokpom gi apunba maira paibi amadi club sing gi na yam laba miyam ga loinana athokpom makha haikreng makhong dagi maira gi rally adu hauraduna DC office Thobal phawraba matung Thobal Bazar Fauba Koina Mairagi Khongchat Chatki, Thobal Okrangi Maira Paibi, Thobal Khetri Laikai, Thobal Awang Laikai, Ningombang Saban Tongba, Nongang Khong Amadi, Bamo Lairaki, Maira Paibi Singna Laikai Singdagi Toknaraktuna, Thobal Bazar Faudana, DC Office, Get Fauba Bill Asibu Yaning Daba Kolau Kaya Lauduna Mairagi Khongchat Chatneki. India the Citizenship Amendment Bill 2016 Chananaba Lok Sabha da pass tawkhibadu yaningde amadi bill adu chanaba yaroi handokadabani haiduna Popular Front India Manipur State na ngarang mafam kaya da pak sanna sangsiliba khongjangi saruk ama oina Thobal District ki Sangai Yumphom Nungpho Bazar da su Mahero Singh yauna tongan ba mafam kaya da wakat mifam phamduna khongjang sangsinkre Popular Front of India Sangai Yumphom areas amadi MSDO Sangai Yumphom na mapung oina thodang logduna sangsinkiba khongjang adu miyamna magi laikai amadi school singdagi rally laktuna Nungpho Bazar da miyamgi oiba wakat mifam adu famki wakat mifam adu gamari lainana Popular Front of India Sangai Yumphom areas ke President Muhammad Abdul Razak na Fongdorakibada Prime Minister Narendra Modi gi laingak asina India da chananaba haiduna puthorakliba yamna tamthiraba CAB 2016 asi awang nongpo ki lamdam singda maru oina Manipur da chanaba sungkya yaroi bill asi handokadabani amadi bill asina handokti fawba lup kaya ga loinana miyam go khusamnaduna tongan ba khongjang kaya sangsinaba sem sare haiki loinana miyam aduna CAB yaning de haiba kholau kaya amsu lauki Helping Hands Yaripok ki anirak suba chahi yamlaba ahan singda khudol tamduna thongni jabagi thoram ama ngarang sedo Yaripok Bazar gi community hall da pangthokre Bisnu Naha Yaripok bhamo laikai amasung Yaripok Bazar na singba laikai singdagi sahi yamlaba ahal nupa nupi maripugu tarukta kambal amamam khudol tamduna organization adugi thabak thorum kaya da mai pak pangamjage haiduna khurumjaduna thongni jaki ahal laman sing adugi damak wari Lariksu Tahanki, Thorum Aduda, Helping Hands Yaripok convener and Subhash Chandrana, Helping Hands Yaripok Hariba Group Asi, 2017 gi May gi Tangkun Tareta, member Tara Taruna, Nomizing Pudingi, Ngamjaba Paisa Kainaraga, Laikai gi Tabaktagi Hauraga, Laibaki Oiba, Miyangi, Ifanabagi Damak, Ngamjaba Karadang Toba Haiba Wakalon Asida Sem Kiba Group Nihaina Fongdoki. 61st CC May 2018-2019 da Sarugyagada ba Athletics and Football Club AFC Thobal Athokpom gi Sanaroi Singh amasung team gi official Singh gi uniform yanthokpagi thoram ama ngarang Athokpom awang laikai da laiba Nilamada Community Hall da pangthokre Thobal District gi amatangairaba Manipur State League ta Sarugyaba Club ama oiriba AFC Athokpom gi 61st CC May 2018-2019 da Sarugyagada player Kunmanga Amadi team official Singh Hizam Bijan team manager Yambem Subhash Chandra assistant manager Khangembam Inauksa coach Huirem Khomba assistant coach amasung Yambem Romeo team physio da uniform Singh Khusinaki uniform Singh adu Athokpam awang laikai dagi Takhel Sangbam Deepak Sharma amasung Athokpam awang laikai da laiba MSLN
A Jewelry gi proprietor Hizam Inau amasung Thongam Ibungona sponsor tawrakpani hairi. Manipur gi nupi football team ama Myanmar gi Saigang division gi Muniada sanarunabagi dama ngasi ayuk Myanmar gi damak Manipur thadokre More Trade Center dangarang ahing amal leiram laba matungda ngasi ayuk More gi ASP KS Robinson SDPO Sandip Gopal Das amadi DSP Thomas Thoksom na luching laba matungda Indo Myanmar Friendship Iron Bridge ta leiriba Myanmar gi Immigration Office ta makhoi gi se sangsing sek tawraba matungda tamugi DC Umin Tin yauna makok thongba Myanmar Police Officers singna harauna oglaba matungda Myanmar gi damak khongsanki. Hauzik pawgi marakthana atenba break amatanga. Manipur gi ahanba 24/7 cab service oriba lamjingba cab service na miyam gi sebada leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobirau 1800 1027 959 amadi 8794613154 Ekhogi website www.lamjingbacap.com Lamdam asigi lawni singmi singi ahangba lamsingda thabi hauro Mahindra company amadi Holland country gi Hais ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi leibak lehawa yamna chunaraba alu angangba Lady Rosetta amadi alu angauba karfi jyoti makhal animak pambiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char tharsi Sarnaba alu hundok khakna maton thoklaga semba alu chara tharagum si haiba kholao amagaloinina sahi ahum sugna chatharakpa mission amagi makhada pujarakpa alu chara singni mipal tangdana iramdam asida alu gi awapa lehelagum si lengsing birau ngasimak Mahindra tractor showroom Malong Bazar Lingtoy House Kaksing Bazar adongi ahangba phumsingda alu thabiduna iramdam asida alu gi awapa lehelagum si Manipur da ihan hanba oina healthcare products singi fangfam Diagnomet Instruments Healthcare System Registered Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete Rain Star Surgical Instruments Hospital Equipments OT Lights and Tables Auto Claps Rehabilitation Ads Hospital Consumables Healthcare Products Diagnostic reagents, hearing aids, blood glucometer, digital BP monitor, air mattress, amadi nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 0385205692 amadi 917085776993. Ekhoigi email diagnoinst@gmail.com. Ngasimak lengsen birau Diagnomet Instruments Healthcare System. Mayamba mukahna taram noksari sakhang daba geng khupu amana turadagi kilometer kuntra chalaga laiba Saint Dominic Xavier Church ta ahal ani furam le loinana sel oina lupa lakh amaga listing kun manga amasung mobile phone ani munkre asok apan nangkraba ahal ani adudi Reverend Father Thomas John amasung preacher Daniel M Sangma kawi thodok adu Garo Hills ki church ohumda sathakiba ete kamanai hairi thodok adu mai mambagi khudong chaba lauduna ahing pung amarom tarakpa aduaida Mamai khumjinba mioi kullum mukna gate thugaiduna changlak chathakibani mioi sing aduna church manungda lairamba steel upu thugairaga sel amasung phone sing adu hukibani Sahi tara mari khakta ngairibi nupi macha amabu phamlan khibagi thodokta Bakmara Police Station na mioi mari fagat khre thodok adu ikui kuitingai mamangda South Garo Hills ki Bakmara da pangthokhiba Taisiam Festival manungda thokhibani Bakmara Police Station da FIR ama thangalakpadagi mioi sing adu fakhibani faraba mioi sing adudi Jerry R Marak Sahi Taramapan Thomas S Marak Sahi Kunithoi Chaljang and Sangma Sahi Kunithoi amasung Tevat and Marak Sahi Taramapani makoi hozik judicial custody da remand lokthakre
असम की लालहौलूब NDBF की चेयरमैन RD नबला रंजन दाइमरी पुंची चुप्पगी ओइना फादोक ताख्रब मतुंग लालहौलूब असिना असम दा ngasi ayuk anganba pung 5 dagi hauduna pung 12 gi ban kaukre ban asina maram oiraga RD nabla gi poknafam lamdam yauna udalgori amadi harsingada chauna akaiba pikre CAB की वाथोक मरक्ता था की तरामापंदा पांगथोखिबा कसार हिल्स ऑटोनोमस काउंसिल की मिखलदा भारतीय जनता पार्टी ना अपुनबा सीट कुमापन की मनुंगदा तरामापन काकरे त्रिपुरा की CM बिप्लब कुमार देवना हाइखिबदा सिटीजनशिप बिल ना मरम ओइरगा अवांग नोंगपोक लमदमदा BJP मनिंग हलहल्लोय महाकना अवांग नोंगपोक लमदमदा लैबा लुप खरबु मसागी कानाबा खरगी दमक लमदम असिबु सेरानना उहनबनी हाइनसु मराल सिखी लोइनना करिगुंबा BJP ना CAB की मतांगदा मनिंग हलकपा मबदी असम की ऑटोनोमस काउंसिल की मिखल असिदसु माय पाकलमलो हाइना बिप्लब देव कुमार ना फोंगदोखरे ngasi manipur phongna kiba pause singda kari kari maru eba pawya or bage habadu mayam punna mungmiyeng taminasi Sangai Express Citizenship Amendment Bill Manipur da natana Delhi da su khongjang changsin kre Delhi khongjang da mahiroi humfutaret fajan kre Pak sana maira rally chatki wakat mifam su chathana ki Pogna firm Delhi da khongjang changsin ba Manipur gi mahiroi humfutaret fajan kre General strike ki mangoina na wakat mifam amasung rally pangthok kre Numidang da maira gi rally chat kre Maira gi rally chatlaba matung da general strike hau kre Naharol gi thogdang Delhi da mahiroi singna protest sathakre Prime Minister amasung Home Minister gi effigy mai thakre mahiroi lusingba sing amasung ima ahum yauna protester marifu gi mathakta fajin kre Citizenship Amendment Bill gi matangda Union Home Minister unanaba Chief Minister Delhi pangkre miyam da bill asina akiyo faulibasi kokhanaba taksin gani Chief Minister Citizenship Amendment Bill gi matangda Manipur sarkar thauna leitre chokri ne hena maru oi haina khalle ivobi Huyen Lan Pau Citizenship Bill Parliament mamang da Prime Minister Modi gi effigy mai thakre Delhi Police na kaichel fambi ahum mahiroi humbura rom phajin kre Delhi Police ki thawong condemn tawi phajin khibasing khudak ta thadok kadabani mahiroi lup taruk General strike haukre ngarang numidang maira rally park san satkre Home Minister yauna mifam saru yanaba Chief Minister Delhi pangkre Congress ki mute sing Delhi pangkre ex Chief Minister su ngasi satkadauri Sanalai Bak Citizenship Amendment Bill gi mayokta haurakpa irang hena kansilagle numidang da mafam kaya da maira paiduna khongchat chatkre Delhi Police na fudabada kuntra sogle humdra fajin kre nongmai mangbugi case supplementary charge sheet ki copy KRA gi chairman da fangan kre ETL Express State ki thakta Martyrs Day pangthoktuna Mahatma Gandhi ningsing kre Citizenship Amendment Bill gi matangda miyam gi aningba afamba khudingmak center da khudak ki pau piduna khangalli Chief Minister Citizenship Amendment Bill gi wathok da Rashtrapati Bhavan gi gate da Prime Minister gi mitam mai thakre Jantar Mantar da protest tawkhiba Manipur gi mahiroi humfutaret Delhi Police na fajin kre Government ka MOU sign tawnaduna strike handokre Iraibak Citizenship Amendment Bill gi matangda miyam na hena mi paibiganu Biren makhoi di chokri ne hena lu na lawi Ibovi Citizenship Amendment Bill gi mayokta mahiroi lup taruk amadi maira paibi singi khongjang Delhi gi jantar mantar da haukre leibak sigi damak miyam na kathok kadabani loislak pada maru iba pau amuka hanna ngarang Delhi Police na phajin khiba mahiroi sing condition amata yaudana thadorakre Prime Minister da memorandum pisinaba thaurang taukre Manpack na kaukiba pung kunmari gi general strike sathari CA bill gi chatnaba yaroi haiba kholauna Manipur ninkre Rajya Sabha gi budget session President Ramnath Kovind gi warol piduna haudokre Amadi kwatha da masakhang daba laichatna yumda yokpa hui yen kaya sirakpadagi khunja sing mi painare Hauζiki wenadi Manipuri pau matang sida lojare Times of Manipur News ming tabiru punamapu amukahna khurumjari
न्यूज़।